ngasi July ki tang kun mapan da thokiba thodok athok sing ki matang da phongkiba numidang orem ki pauche sing da ki maroi ba khara lokha char Manipur Circle News ki maikai da ki myang ki tamak ta paudam jari ahan mada kanglei pak ki mera pauche da ki lokha chage KSO amadi ko tu na mangminlan ki gen bo tek ta kai da na thadok pirak na ba apil tarokli pathok chari KSO na Central Force ta manminglan ki gen tek ta kai da na thadok na ba taksilakli ngasi KSO na thadurok pa chirol amagi matung inna Churachandpur district ki tuibong da leiba kipgen bengi manminglan kipgen apok pa kampau kipgen koba wakal choiriba miwei ama July 13 ki numidang da Churachandpur amadi Bishnupur district ki lona bada leiba buffer zone lansin khiduna mathangi numit July 19 gi ayukta lobok ta gi myam na fa ki haina chirol aduda phongdorakli myam na fa riba miwei adu naran sena da leiba IRB da sinakhi adugi matungda IRB na tampak ki lal holup amada sinakhi ba asi matau karam na kari gi sinakhi bano haina KSO na hanglakli todok asida Central Security Force na KSO da mangmil lanbo purakna ba thajaba piramkhi adubu pung kun mari haukraba phawbada mioi adu lal holup adugi makhutta leire haina chirol asida palli lenga ka khudek pina kraba tampak ki lal hoba lupsing asida Central Force na mioi ama lauthurokpada thinthariba karigino haina hanglakli masigi marumda asoba political motive asi karino hairi mamang chahida mitai ani buffer zone lansilaktuna fakhi adubo kuki volunteer singna makoi batek ta kaidana thadokhi mangminlan wakal choibadana tala taba ngamdaba mioi ni haina KSO gi serol asida palli nakalamaromda kotu nasu mangminlan kipgen gi matang ta ngasi chirol ama thadoroktuna mahak potek ta kaidana thadok piraknaba wafam kaya phongdorokli ngasi thadorokli ba chirol aduna hairibadi mangmillan kipgen ase manata thiba wakhal choireba mioi amani July 13 ki ayukta mitaina faraba matung IRB da sinakhi aduga mitai ga lal holup amada sinakhi haina chirol asida phongdorokli kotu ki chirol asina hairibadi mangmillan hojik mitai lal holup amagi manakta leiri hai purup ani gi yengduna khulai paidaba misam amadi nupi angang da makhal amatagi aso apan pibiganu minungsi gi yengduna mahak putek ta kaidana thadok piraknaba kotu gi chirol asina apil tarokli makhataba pause su kanglei pakki mara pauche de lokhachari MSPDCL amadi MSPCL gi thabak lobagi result sahi manga haidoktana leibagi matangda Minister Biswajit unakre pathokchari kumja lisingani taramapan Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi thabak lobagi result ngasi phawba haidoktaduna leiriba asi atuba matamda haidokpiyo haina recruitment da saruk yakiba candidate singna Power Minister Thongam Biswajit ki sanjen thongda leiba quarter da satuna unakre Minister unarba matungda candidate amana pawmi singda phongdokhibada MSPDCL amadi MSPCL gi thabak lawkiba sahi taruk rom phajilakle koina namsinduna leiriba thabak asi haidoknaba wafam mari leinaba lenga ki mafamda kyarak thamkhre thabak asigi mari leinaba minister amadi director gasu unakre ngasi unakhiba aduda minister gi asinba ama leiba maramna mathangi tanja chaba amada oina unaduna wari sasi haina khanghalaki haina so minister ga unabata yauruba amana phongdorakli Prime Minister Narendra Modi ga Chief Minister N Biren ga minute kunmanga gi wari sana kare kanglei pakki mana pauche na phongli pathokchari Manipur da thokliba irang asigi matang da Manipur gi Chief Minister amadi Prime Minister Narendra Modi ga ngarang unaduna kumna khana nei na khare hairi News Channel NDTV gi pau gi matung inna ngarang numidang pung 13 minute tara tabada atienma matam gi oina minute kunmanga rom sangna Union Home Minister Amit Shah Union Defense Minister Rajnath yauna Prime Minister Narendra Modi amade Manipur gi Chief Minister N Biren ga unaduna Manipur gi irang asigi warwaisin puranabagi matang da kumna khana naina khi hairi khana naina ba aduda center gi natraga state Manipur gi official amata yaukide hairi